Imphal East District ke Andro AC ke manung chanba Yairipok Azad Golai Dagi Nongpok Keithelmanbi Phaobagi Lambi athubada shemgadabani haiba demanda koukhiba pung nifunipan ki total shutdown ki khongjang ngasi AC asigi MLA Th Shyamkumar ga yashinnaba purakpadagi handokkhre Yairipok to Nongpok Keithelmanbi Road Development Organization na village mapan gi Club Organization Mairapai Bilub Singa Kutsam Naduna Koukhiba Total Shutdown gi khongjang handokhiba duga mari lainana Organization asigi co-convener Prem Kumar Lokrakpam na hai Lambi asi tha asigi kun faubada semjin ba hauragani haibagi thajaba MLA na pirakpadagi khongjang asi handokpani magna makata na hai Organization amadi village mapan gi Club amade Mairapai Bilub Singna tha asigi tara mangadagi hauraga lambi asigi demarcation taubugi thodang loba maduda changba machinery sing MLA na puthokpa amade lakliba tha asigi kun faubugi manungda black topping tauba haubagi thajaba MLA na pirakle karigumba hairiba sing asi thabakta onthoraktrabade thangnaba numittagi masidagi hena kanba khongjang kaya changsingani amaromda lambi asida heavy vehicles sing chatpada thingba thamlamba adu lambi semlagani haibagi thajaba piraklabani Numidang wairam pung mangadagi ayuk pung taruk fauba komthokle haina so mahakna makha taki. Koi ngasi sangsinjariba khongjang asi maruwaina Azad Golai Dagi na Keithelmanbi Phaobagi haibadi Nongpok Keithelmanbi Phaobagi Lambi sembidaba phattaba sigi afaba lambi mo oinaba sangsinjabani maruwaina hairiba khongjang asida daita lawjariba Yairipok to Nongpok Keithelmanbi Road Development Organization masi laikai asigi haibadi Azad Golai Dagi na Keithelmanbi Phaobagi manungda lairiba khongjang mapan gi club Mairapai bisingna pullaga semjaba adugumba organization na changsinjarapa haibadi tang ani dagi horaga makhal makha kaya gi tongan ba changsinjarapa agitation sing adu da mapung phadadana ngasi si akoi ngarang haibadi ngasi ga hingnongai dagi horakanda 40 hour gi total shutdown toramba adu koi local MLA ga maga koi ga karigumba kharada yanaba makhak purakpadagi ngasi gi koi total shutdown asi handokjare